Myanmar da irang thokhanabagi pandam thamduna mafam adugi terrorist singda training pibida chene haibagi maralda mapa leibaki miyoi taret Ukraine macha taruk amadi America macha amani haiba mapa leibaki punna miyoi taret police na tongan ba mafam singdagi Fagatpa Ngamkhre News agency amagi pawgi matung inna faraba miyoi sing adu ngarang Patiala House ta leiba special NIA court ta puthoklaba matung numit 13 nigi National Investigation Agency gi custody da remand lauthakre hairi Pawsina makha taribadi faraba mapa leibaki miyoi sing adu Ukraine macha ahum Delhi dagi fabangamki ahum amana Lucknow dagi fakhi amadi United States of America gi macha amana Kolkata dagi fagatpangamki bani hairi Additional Session Judge Prashant Sharma na Ukraine macha taruk amadi America macha adu numit 13 nigi NIA custody lakliba March 13 fauba pikibani hairi Ngarangi hearing adu courtroom gi manungda pangthokhi court adu da special public prosecutor oina Atul Tyagi amadi Amit Rohilana NIA gi maikei de lepki lunana case asigi investigation taunana ba NIA na court numit 15 nigi matam nikhi case asigi matung inna hairiba foreign macha taret mag India gi visa lauraga protected area ni hairiba Mizoram da changlakhibani madugi matung da makhoi Myanmar da changduna mafam adugi ethnic war group singa thengnakhibani loinana makhoina Myanmar da ethnic war group singda training piki haina NIA na maral siri hairiba Myanmar gi group sing adu India da lediba insurgency group singa supunduna makhoidagi drone kaya ama Europe tagi India da pusilaktuna piki haina su maral siri Nakalamromda Senior Advocate Pramod Kumar Dubey amadi Advocate Atul Segal na miyoi taret ki court lepki makhoina NIA na custodial remand ki application tawrakkiba adu yaning de haina court taksin kishu hairi